Ngasisu mahusagumna mayamgidamakta nungairaba phunga wari ama puduna lakchari. Wari asibu ibirakpana D.N. Khuman. Wari asigi mamingna khudhaiba nupa. Thaina mamangai matam amada u suba nupa khudhaiba ama lairami. Mamingna yangba haina kaurami. Yangba hairiba misak asi makhal kayagi ugi pochai sembada angakpa phangna phawba misak amani. Adubu yangbagi imung ase yamna nungaiba imung ama haibadudi oiramde. Yangba mahaki mamaga makoi ani khak leijabani. Nongmagi numitni yangbagi khulga thangnana leiriba khul adugi senjau paiba amagi yumda thabak sunaba koraklami. Senjau paiba nupa adugi mamingsu ina khunba haina kaurami. Yangbasu mafam aduda chattuna ina khunbaga wari sarami. Ina khunbana yangbada tha amagi manungda ugi upu 10 sanaba hairaklami. Aduga khusumansu matik chana pigani haina hairami. Yangba matomtana ugi upu 10 sabadi tha amada ngamjaroi haina hairami. Yangbana ngamoi haibagi matung inna upu 5 khak sanaba hairami. Yangbasu upu 5 adudi saba ngamnaba hotnarage khanna yarami. Asumna thangnaba numittagi yangba senjau paiba yum aduda laktuna upu saba haurami. Yangba numit 30 da upu 5 sagadaba oibana ahingsu tumlaroi upu sarage khanjaki. Maram aduna numittugi thabak suraba matung yumbu nupaduda yangbana upu asi magi yumda oina sajage mapot machai mayamsi yum phawba thinbinaba hairami. Yumbu nupadunasu yarami. Asumna pochai mayamdo miyoi khara nektuna yangbagi yumda loina puraklami. Asumna numit adugi ahingsu tumdaba makhai upu sarami. Masana tumdana upu saribado mamasu masagi nakta laktuna mateng pangbirami. Mamana thabak mateng panglakpa ubada yangbana mamabu potharo waragani haina haibadagi mamabu pothahanki. Asumna thakai muk haujinkraba matung senjau paiba nupadugi mayumda magi matau konungda phamnaibu oina leiriba matau todon ado ina khunbagi manakta laktuna asumna hairami. Itaw na ingoda khudul pigani haiba upudubu sahan bikrabo itaw. Ina khunba aduna. Itaw, sahan bahokre. Ado itaw upu 5 da tare. 10 di ngamoy hairedo. Itaw, 5 oirabasu ama oirabasu aigidi iyada yaida. Itawgi khudul ni bo hairabadi. Itaw, atay lairi. Konungda leibasibu nungaibro itaw. Itaw no piklingai konungda leini haikibado haujikti leiba phangjaredana. Itaw gi leibaksi onthok na phakreda. As itaw, aina pamjabado phangjare. Adubu thabak mayam sina ngaihakta phawba pothagi sangdi. Adubu itawsu phamnaiba oirubagi pothadribanido. Natrane itaw. Mani itaw. Aina phamnaiba hek oirakpadagi lakiba wakat mayam sina amuk toiba kok ngaurabanine. Nongmana mapuroibana phubibagi otbibagi nongmana matu macha kainabagi nongmana huranbagi nongmana mi hatlubagi as pungpen hek pen bazanida. Ado itaw phare ngasigidi chak chara ama saraga wari nungaina sasido unabasu toina phangbanate. Asumna chakle nama chaminaduna matau anido nungaina wari saduna leirami. Asumna tha ama mapung pharaklami. Matam masida yangbado ina khunbagi yumduda laktuna upu saba loibagi pau hairami. Adugi matung ina khunbana magi matau phamnaiba adubu kaurami. Phamnaiba adunasu konungdagi lanmi khara loinaduna laklami. Aduga upu adupuduna konungda hankirami. Asumna numit kharanigi matungni phamnaibado ayuki chak toklaba matung matau no khudol tawrakliba upu singdo hangdok tuna asum yengba haurami. Matam aduda upu manung mapan animak yengliba makai pen manaide adum yengduna laiki. Upu adugi thongda hakliba mayek manungda yekliba khuding wakhal choithokta munna yengjei. Tanja aduda phamnaibagi nupido changlaktuna mapuroibada karino yenglibado haina hangjarei. Matam aduda phamnaibaduna magi nupibu koksinduna upuda yekliba phajaraba mayek mayam ado yenghalami. Mama uredana upusi phajadra
ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ꯫ ꯑꯁꯨꯛ ꯐꯖꯕ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯗꯕ ꯎꯄꯨꯁꯦ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯇꯥꯎꯗꯣ ꯃꯕꯨꯛ ꯐꯩ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯟꯕꯤꯔꯤꯕ ꯃꯤꯁꯛꯇꯨꯗꯤ ꯎꯄꯨ ꯑꯁꯤꯕꯨ ꯁꯥꯔꯤꯕ ꯈꯨꯠꯍꯩꯕ ꯃꯤꯁꯛꯇꯨꯅ ꯅꯠꯇ꯭ꯔꯣ? ꯏꯍꯦ, ꯆꯨꯝꯃꯤꯗꯅ ꯅꯪꯅ ꯍꯥꯏꯕ꯫ ꯅꯨꯄꯥꯗꯣ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯛ ꯑꯣꯏꯅ ꯎꯏ꯫ ꯅꯨꯄꯥꯗꯨꯅ ꯎꯄꯨ 5ꯁꯤ ꯊꯥ ꯑꯃꯗ ꯃꯇꯣꯝꯇꯅ ꯁꯥꯔꯛꯂꯤꯕꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯎꯄꯨꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯥꯡꯕꯗꯣ ꯌꯨꯝꯗ ꯂꯩꯔꯒ ꯁꯦꯟ ꯇꯥꯟꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝ ꯊꯣꯛꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯗꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯌꯥꯡꯕꯅ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯂꯤꯕꯁꯦ ꯊꯥ ꯑꯃꯗꯤ ꯐꯥꯖꯤꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯈꯨꯠꯁꯨꯃꯟꯗꯤ ꯁꯨꯅ ꯄꯤꯗ꯭ꯔꯤ꯫ ꯌꯥꯡꯕꯗꯣ ꯀꯣꯟꯅ ꯂꯧꯔꯒꯦ ꯈꯟꯅ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯑꯁꯨꯝꯅ ꯊꯥ 4-5 ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯡꯕꯒꯤ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯅꯥꯕ ꯑꯗꯨꯗ ꯌꯥꯡꯕꯗꯣ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕు ꯃꯄꯨꯗꯨꯅꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯉꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯕꯗꯣ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯅꯕ ꯑꯃꯥꯏꯕ ꯑꯃ ꯈꯨꯗꯛꯇ ꯄꯨꯔꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯅꯥꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯐꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯌꯥꯡꯕ ꯊꯕꯛꯇꯤ ꯁꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯅꯆꯥ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯁꯨꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦꯗꯣ ꯏꯃꯥ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯋꯥꯠꯍꯧꯔꯤꯕ ꯈꯨꯠꯁꯨꯃꯟꯁꯨ ꯄꯤꯒꯅꯤ ꯍꯥꯏ꯫ ꯑꯗꯣ ꯏꯃꯥ, ꯅꯆꯥ ꯉꯁꯤꯁꯦ ꯆꯠꯆꯔꯒꯦ, ꯅꯣꯡ ꯅꯤꯅꯤꯗꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯁꯨꯈꯤꯒꯦ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯖꯔꯒꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯁꯦ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯦꯀꯣ꯫ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯅꯁꯨ ꯏꯆꯥꯒꯤ ꯀꯔꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯑꯗꯣ ꯍꯟꯗꯛ ꯆꯠꯂꯤꯁꯤꯗꯒꯤꯗꯤ ꯆꯠꯂꯅꯨꯀꯣ, ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯨ꯫ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯊꯤꯗꯨꯅ ꯁꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯌꯥꯡꯕꯗꯣ ꯃꯃꯥꯗ ꯈꯨꯔꯨꯝꯖꯗꯨꯅ ꯊꯕꯛ ꯁꯨꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯕ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯌꯥꯡꯕꯅ ꯁꯥꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯈꯨꯠ ꯅꯥꯟꯕ ꯑꯗꯨꯗ ꯃꯤꯆꯝ ꯀꯌꯥꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯥꯕꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯦꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯡꯕꯅ ꯊꯕꯛ ꯌꯥꯎꯔꯤꯕ ꯃꯄꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯌꯥꯡꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯒ ꯊꯦꯡꯅꯔꯨꯕꯗꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯈꯧꯖꯥꯎ ꯊꯦꯡꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯑꯩꯗꯤ ꯃꯥꯅ ꯁꯥꯕ ꯎꯄꯨꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯤꯅ ꯄꯥꯝꯕꯅ ꯍꯦꯜꯂꯤ꯫ ꯃꯁꯦ ꯑꯩꯅ ꯊꯦꯝ ꯅꯧꯗꯨꯅ ꯊꯝꯂꯒꯦ꯫ ꯃꯥꯒꯤ ꯁꯦꯜ ꯑꯁꯤ ꯑꯩꯅ ꯁꯨꯅ ꯁꯨꯡꯄꯤ ꯄꯤꯈꯤꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯊꯣꯛꯂꯨꯔꯕꯗꯤ ꯃꯍꯥꯛ ꯑꯩꯒꯤꯁꯤꯗ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯁꯨꯅ ꯄꯤꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯥꯡꯕꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯑꯃꯨꯛ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯡꯕꯅꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯌꯥꯡꯕꯁꯨ ꯃꯌꯨꯝꯗꯗꯤ ꯌꯥꯝꯅ ꯍꯟꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯜ ꯁꯨꯅ ꯄꯤꯒꯦ, ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 15ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠꯇꯣ ꯌꯥꯡꯕꯒꯤ ꯃꯃꯥꯗꯣ ꯏꯁꯤꯡ ꯈꯣꯡꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯈꯣꯡ ꯌꯧꯔꯕ ꯃꯇꯨꯡ ꯅꯨꯡꯄꯥꯛ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯁꯤꯡ ꯄꯨꯜ ꯑꯗꯣ ꯀꯣꯛꯇ ꯍꯥꯞꯂꯒ ꯈꯣꯡꯀꯥꯞ 1-2 ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯀꯣꯛ ꯑꯗꯣ ꯀꯟꯅ ꯉꯧꯔꯛꯇꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛꯇꯣ ꯅꯨꯡ ꯑꯃꯗ ꯇꯥꯕꯗꯒꯤ ꯀꯥꯏꯗꯨꯅ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯌꯥꯡꯕꯁꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯕꯛ ꯁꯨꯔꯝꯕꯅꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯌꯥꯡꯕꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯁꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯡꯕ ꯁꯣꯛꯂꯤꯕ ꯑꯗꯣ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯖꯩ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯒꯦ ꯇꯧꯖꯩ, ꯑꯗꯨꯕꯨ ꯁꯨꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤ, ꯑꯗꯨꯕꯨ ꯌꯥꯡꯕꯒꯤ ꯃꯃꯥꯗꯤ ꯏꯁꯤꯡꯈꯣꯡ ꯃꯌꯥꯗꯨꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯡꯕꯗꯣ ꯎ ꯁꯨꯐꯝꯗꯨꯒꯤ ꯃꯄꯨꯗ ꯑꯋꯥꯠꯄ ꯁꯦꯜ ꯄꯤꯌꯨ, ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯖꯩ, ꯑꯗꯨꯕు ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯌꯥꯡꯕꯗꯣ ꯑꯁꯥꯎꯕ ꯐꯠꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ, ꯐꯔꯦ, ꯌꯥꯝꯕꯨꯡꯁꯨ ꯁꯦꯜ ꯂꯩꯇꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯍꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯗꯣ ꯑꯃꯥꯏꯕ ꯑꯃꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯄꯤꯕꯤꯌꯨ ꯌꯥꯝꯕꯨꯡ꯫
ꯌꯥꯡꯕꯅ ꯑꯁꯨꯝꯅ ꯍꯥꯏꯖꯕꯗꯒꯤ ꯃꯄꯨ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯡꯕꯗꯣ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯥꯡꯕꯒꯤ ꯃꯃꯥꯗꯣ ꯈꯨꯟꯖꯥ ꯈꯔꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯃꯤꯠ ꯄꯥꯡꯈꯤꯗ꯭ꯔꯦ, ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ, ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯃ ꯏ ꯂꯦꯞꯇꯅ ꯇꯥꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯡꯕꯒꯤ ꯃꯃꯥꯗꯣ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯈꯨꯟꯖꯥ ꯈꯔꯗꯨꯅ ꯌꯥꯡꯕꯒꯤ ꯃꯃꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯄꯨꯔꯛꯇꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯥꯡꯕꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯅꯒꯦ ꯈꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯄꯅ ꯌꯥꯡꯕ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯌꯨꯝꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯌꯥꯡꯕ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯣ ꯌꯥꯡꯕꯗ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗ ꯂꯩꯈꯤ꯫ ꯑꯍꯜ ꯑꯃꯅ ꯌꯥꯡꯕꯕꯨ ꯀꯧꯗꯨꯅ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯂꯤꯕꯗꯣ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯕ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤ꯫ ꯌꯥꯡꯕ ꯅꯤꯡꯕ ꯀꯥꯏꯅ ꯃꯃꯥꯕꯨ ꯀꯧꯖꯩ, ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯡꯕ ꯃꯃꯥꯕꯨ ꯃꯊꯥꯅꯨꯡꯗ ꯊꯝꯗꯨꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯅꯥꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯆꯩ꯫ ꯌꯥꯡꯕꯒꯤ ꯃꯇꯧ ꯎꯕꯗ ꯃꯌꯥꯝꯗꯣ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯌꯥꯡꯕꯗꯣ ꯇꯁꯦꯡꯅ ꯄꯦꯟꯖꯈꯤꯗꯦ꯫ ꯃꯃꯥꯒꯤ ꯑꯅꯥꯕ ꯐꯅꯕ ꯌꯦꯡꯕꯤꯈꯤꯗꯕꯁꯤ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯃꯅ ꯌꯥꯡꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯌꯥꯡꯕꯅ ꯃꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯤꯚꯝꯁꯤ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯑꯃꯅ ꯏꯁꯤꯡ ꯈꯣꯡꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯇꯨꯁꯤꯟꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯇꯥꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯕꯗꯣ ꯃꯃꯥꯕꯨ ꯀꯟꯅ ꯀꯣꯟꯗꯨꯅ "ꯅꯆꯥ ꯂꯥꯛꯑꯦ ꯏꯃꯥ, ꯃꯤꯠ ꯄꯥꯡꯉꯣ" ꯍꯥꯏꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯑꯍꯜ ꯃꯌꯥꯝꯅ ꯀꯨꯏꯅ ꯊꯝꯕ ꯇꯧꯍꯩꯗꯦ, ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕꯅꯗꯤ ꯃꯃꯥꯕꯨ ꯍꯤꯡꯂꯤ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯡꯕꯒꯤ ꯃꯃꯥ ꯑꯗꯣ ꯂꯩꯔꯣꯟ ꯆꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯕ ꯅꯤꯡꯕ ꯀꯥꯏꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯥꯡꯕ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯗꯨꯅ ꯂꯩꯖꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯌꯥꯡꯕꯒꯤ ꯃꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯄꯥꯛꯄꯤꯗꯣ ꯃꯆꯥ ꯅꯤꯡꯉꯣꯜꯗꯣ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯦꯝꯕꯤ, ꯏꯃꯥꯅꯦ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ꯫ ꯏꯃꯥ, ꯀꯔꯤ ꯋꯥꯅꯣ? ꯅꯆꯥꯗ ꯍꯥꯏꯕꯕꯨ ꯑꯇꯣꯞꯄꯗ ꯍꯥꯏꯕꯗꯧꯅ ꯀꯣꯊꯔꯤꯗꯨꯕꯣ ꯀꯩꯒꯤꯅꯣ ꯏꯃꯥ? ꯆꯨꯝꯃꯤꯗꯅ ꯏꯆꯥꯅ ꯍꯥꯏꯕ, ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯅꯕꯨꯡ ꯌꯥꯡꯕꯒꯤ ꯃꯇꯧꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯌꯥꯡꯕꯗꯣ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯈ꯭ꯔꯦ, ꯃꯇꯣꯝꯇ ꯎꯪꯗꯨꯅ ꯂꯩ ꯍꯥꯏꯅꯩꯅꯦ꯫ ꯃꯃꯥꯗꯣ ꯏꯃꯥꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯏꯇꯥꯅꯤ, ꯑꯔꯩ ꯂꯩꯇ ꯍꯪꯅꯗꯨꯅ ꯂꯣꯏꯅꯔꯛꯄꯅꯤꯗꯣ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯇꯥꯅꯤ꯫ ꯑꯗꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯕꯨꯡ ꯌꯥꯡꯕꯁꯦ ꯃꯍꯥꯛꯁꯨ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯣ ꯌꯥꯔꯔꯣꯏ, ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯍꯣꯠꯅꯕ ꯀꯟꯕ ꯃꯔꯝ ꯃꯣꯛꯄ ꯅꯕꯨꯡꯅꯤ ꯌꯥꯡꯕꯁꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯆꯥꯛ ꯈꯔ ꯊꯣꯡꯗꯨꯅ ꯅꯕꯨꯡ ꯌꯥꯡꯕꯕꯨ ꯊꯦꯝꯅꯧꯗꯨꯅ ꯄꯤꯖꯕꯤꯔꯨ꯫ ꯑꯩꯈꯣꯏꯅ ꯊꯦꯝꯂꯨꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯑꯦ ꯏꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯃꯤ ꯄꯥꯈꯪꯗꯨꯒꯤ ꯃꯌꯨꯝꯗ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯕ? ꯉꯥꯎꯔꯛꯀꯅꯨꯀꯣ ꯏꯃꯥ꯫ ꯍꯩ ꯍꯩ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯃꯤ꯫ ꯌꯥꯡꯕꯗꯣ ꯑꯉꯥꯎꯕ ꯃꯤ ꯅꯠꯇꯦꯅꯦ, ꯍꯣꯠꯅꯕ ꯀꯟꯕ ꯃꯔꯝ ꯃꯣꯛꯄ ꯃꯤꯁꯛꯅꯤꯅꯦ꯫ ꯃꯍꯥꯛꯅꯅꯦ ꯅꯪꯒꯤꯗꯃꯛ ꯈꯨꯗꯣꯜꯒ ꯌꯥꯝꯅ ꯄꯤꯔꯛꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯃꯥꯅ ꯏꯆꯥ ꯁꯥꯎꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯏꯆꯥꯗꯤ ꯃꯤ ꯊꯦꯝꯕ ꯌꯥꯝꯅ ꯍꯩꯕꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩꯕꯨ ꯄꯥꯈꯪꯗꯨ ꯊꯦꯝꯃꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯥꯕ? ꯑꯩ ꯃꯤ ꯊꯦꯝꯕꯒ ꯍꯩꯖꯗꯦ, ꯑꯩ ꯉꯝꯃꯣꯏꯕ ꯏꯃꯥ꯫ ꯏꯃꯥꯒꯤ ꯊꯦꯝꯕꯤ, ꯅꯪꯁꯦ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯇꯦꯗꯀꯣ꯫ ꯅꯠꯇꯦꯅꯦ, ꯏꯆꯥꯕꯨ ꯃꯤ ꯊꯦꯝꯕ ꯍꯩꯇꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯕ? ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯁꯥꯎꯕ ꯈꯨꯗꯤꯡ ꯏꯆꯥꯅ ꯑꯗꯨꯝ ꯊꯦꯝꯂꯤꯕꯗꯨꯗꯤ, ꯑꯗꯨꯅꯕꯨ ꯏꯆꯥꯒꯤ ꯃꯤꯡꯁꯨ ꯊꯦꯝꯕꯤ ꯀꯧꯔꯤꯕꯅꯤꯅꯦ꯫ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗꯕ ꯇꯧꯒꯅꯨ꯫ ꯅꯕꯨꯡ ꯌꯥꯡꯕꯗꯣ ꯑꯁꯨꯝꯅ ꯑꯗꯨم ꯇꯧꯔꯕꯗꯤ ꯃꯍꯥꯛꯁꯨ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏ꯫ ꯑꯐꯕ ꯃꯤꯁꯛꯄꯨ ꯌꯣꯛꯄꯤꯕ, ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤꯁꯨ ꯀꯥꯟꯅꯕ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯅꯣꯡꯃ ꯈꯪꯂꯛꯈꯤꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯃꯃꯥꯁꯨ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯗꯣ ꯆꯥꯛꯁꯪꯗ ꯁꯥꯎꯔꯪ ꯃꯩꯔꯪ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯄꯨꯡꯖꯥ ꯑꯃꯒꯤ ꯃꯇꯨꯡ ꯌꯥꯡꯕꯒꯤ ꯌꯨꯝꯗ ꯊꯦꯝꯕꯤꯗꯣ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫
ꯌꯥꯡꯕꯒꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯆꯠꯅ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯑꯩꯒꯤ ꯏꯃꯥꯁꯦ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯄꯥꯈꯪꯁꯤꯒꯤ ꯌꯨꯝꯁꯤꯗ ꯊꯥꯏ ꯍꯥꯏꯕ꯫ ꯃꯗꯨꯒꯤ ꯌꯥꯡꯕꯗꯨꯁꯨ ꯆꯥꯛ ꯏꯁꯤꯡꯗꯣ ꯀꯣꯛ ꯊꯣꯡꯂꯒ ꯆꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯥ ꯈꯪꯗꯦꯕ꯫ ꯍꯣꯔꯦꯟꯗꯤ ꯊꯤꯅ ꯍꯥꯏꯔꯝꯒꯦ꯫ ꯑꯁꯤ ꯈꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯡꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯍꯦꯛ ꯆꯪꯂꯛꯄꯒ ꯌꯥꯡꯕꯅ ꯊꯋꯥꯏ ꯋꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯉꯥꯡꯂꯤꯕ ꯋꯥꯍꯩꯗꯣ ꯊꯦꯝꯕꯤꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯆꯥꯗ ꯇꯥꯛꯂꯝꯗ ꯆꯠꯂꯤꯕꯗꯤ? ꯅꯆꯥ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯏꯃꯥ? ꯅꯆꯥꯕꯨꯁꯨ ꯂꯧꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ? ꯏꯃꯥ, ꯅꯍꯥꯛꯅ ꯅꯁꯥ ꯁꯣꯜꯂꯤ ꯈꯪꯅ ꯅꯆꯥꯅꯁꯨ ꯌꯦꯡꯕ ꯉꯝꯍꯧꯗ꯭ꯔꯤ꯫ ꯅꯆꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯏꯃꯥ? ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥ꯫ ꯑꯃꯨꯛꯇꯪꯗꯤ ꯍꯜꯂꯛꯈꯣꯕ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ꯫ ꯊꯦꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯡꯕꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯋꯥꯍꯩ ꯇꯥꯔꯨꯕꯗꯒꯤ ꯊꯦꯝꯕꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯦꯝꯕꯤꯗꯣ ꯈꯣꯡꯀꯥꯞ ꯇꯞꯅ ꯊꯥꯡꯗꯨꯅ ꯌꯥꯡꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯖꯩ꯫ ꯑꯗꯨꯒ ꯊꯦꯝꯕꯤꯁꯨ ꯌꯥꯡꯕꯅ ꯀꯞꯂꯤꯕꯗꯨꯗ ꯃꯥꯁꯨ ꯌꯥꯎꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯡꯕꯗꯣ ꯊꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯀꯞꯄ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯡꯕꯅ ꯊꯦꯝꯕꯤꯕꯨ ꯀꯞꯂꯅꯨ ꯍꯥꯏꯅ ꯊꯦꯝꯂꯛꯂꯝꯃꯤ꯫ ꯌꯥꯡꯕꯕꯨ ꯊꯦꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯥꯡꯕꯅ ꯑꯣꯏꯅ ꯊꯦꯝꯕꯤꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯊꯦꯝꯕꯤꯗꯣ ꯇꯁꯦꯡꯅ ꯀꯞꯆꯔꯤꯕꯅꯤ꯫ ꯌꯥꯡꯕꯅ ꯊꯦꯝꯕꯁꯨ ꯇꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯦꯝꯕꯤꯅ ꯄꯦꯔꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ, ꯅꯆꯟꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤꯕꯁꯦ ꯇꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯑꯩꯒ ꯏꯕꯨꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯇꯥꯕ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅꯦ ꯀꯞꯄ ꯇꯣꯛꯑꯣꯏ꯫ ꯏꯅꯦꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯞꯇꯨꯅ ꯂꯩꯅꯤ ꯑꯩꯗꯤ꯫ ꯌꯥꯡꯕꯅ ꯍꯣꯏꯁꯦ ꯏꯕꯨꯡꯅꯦ, ꯏꯆꯟꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ꯫ ꯏꯕꯨꯡꯁꯨ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯊꯦꯝꯕꯤꯅ ꯑꯗꯣ ꯅꯁꯥꯅ ꯅꯁꯥ ꯌꯥꯝꯅ ꯋꯥꯍꯟꯕ ꯀꯧꯏ꯫ ꯆꯠꯈꯤꯕ ꯑꯃꯠꯇ ꯍꯜꯂꯛꯈ꯭ꯔꯦ ꯇꯥꯈ꯭ꯔꯕꯣ? ꯏꯅꯦꯗꯣ ꯅꯆꯟꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯅꯦ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯏꯅꯦ ꯅꯨꯡꯁꯤꯕꯒꯤ ꯆꯥꯗ ꯊꯛꯇꯕꯗꯣ ꯑꯗꯨ ꯇꯧꯔꯅꯨꯀꯣ꯫ ꯑꯗꯨ ꯍꯦꯛ ꯇꯧꯔꯕ ꯑꯩꯁꯨ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯏꯃꯨꯡꯗ ꯆꯪꯉꯁꯤ, ꯆꯥꯛ ꯂꯥꯝꯃꯦꯕ, ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯤꯅ ꯊꯦꯝꯕꯗꯒꯤ ꯌꯥꯡꯕꯗꯣ ꯀꯞꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯦꯝꯕꯤꯅ ꯌꯥꯡꯕꯕу ꯊꯦꯝꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕꯤꯗꯣ ꯌꯥꯡꯕ ꯌꯥꯎꯗꯕꯗ ꯆꯥꯛ ꯆꯥꯕꯗ ꯍꯧꯐꯝ ꯈꯪꯗꯕ, ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯦ ꯌꯥꯡꯕꯒꯤꯗ ꯂꯥꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯊꯦꯝꯕꯤꯒꯤ ꯃꯃꯥꯅꯁꯨ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯌꯥꯡꯕ ꯊꯦꯝꯕꯤꯒ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯊꯦꯝꯕꯤꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯌꯥꯡꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯋꯥꯕ ꯀꯔꯤꯁꯨ ꯇꯥꯔꯝꯂꯣꯏꯀꯣ꯫ ꯃꯗꯨꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝꯒꯤ ꯃꯄꯨꯗꯣ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯁꯦꯜꯁꯤꯡꯗꯣ ꯁꯨꯅ ꯄꯤꯔꯝꯂꯕꯗꯤ ꯏꯃꯥꯁꯦ ꯐꯖꯅ ꯂꯥꯌꯦꯡꯊꯣꯛꯂꯝꯕ ꯌꯥꯕꯅꯤ꯫ ꯁꯦꯜ ꯋꯥꯠꯄ ꯃꯗꯨꯃꯛꯅꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯒꯦꯗꯤ ꯍꯥꯏꯔꯒ ꯁꯨꯡꯄꯤ ꯄꯤꯈꯤꯗꯕꯅꯤ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯏꯃꯥꯒ ꯌꯨꯝꯁꯤꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯐꯩ, ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯍꯤꯡꯅ ꯊꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ, ꯈꯪꯒꯅꯤꯗꯅ꯫ ꯑꯁꯤ ꯈꯟꯗꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯡꯕꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯊꯦꯝꯕꯤꯗꯣ ꯂꯥꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯗꯥꯏꯗ ꯌꯥꯡꯕꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪꯅꯕꯨ ꯌꯥꯍꯧ ꯑꯗꯨꯛ ꯊꯦꯡꯂꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤꯕꯤꯔꯔꯣꯏ꯫ ꯑꯩ ꯐꯥꯎꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯋꯦꯕ꯫ ꯑꯩꯅꯗꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨꯒꯦ ꯈꯟꯅ ꯂꯥꯛꯏ, ꯑꯗꯨꯒꯗꯤ ꯏꯕꯨꯡꯅ ꯇꯨꯝꯗꯅ ꯂꯩꯅꯦ꯫ ꯍꯣ, ꯆꯥꯛ ꯊꯤꯕ ꯍꯧꯔꯒꯦ, ꯁꯤꯗ ꯁꯨꯝ ꯂꯩꯌꯨ꯫ ꯑꯩꯗꯤ ꯎꯆꯤ ꯌꯥꯝꯅ ꯀꯤꯌꯦꯕ꯫ ꯉꯁꯥꯏꯗꯒꯤ ꯎꯆꯤ 2-3ꯅ ꯑꯩꯁꯦ ꯇꯥꯟꯅꯔꯒ ꯂꯩꯔꯕꯅꯤ꯫ ꯁꯪꯕꯤꯅꯕ ꯏꯕꯨꯡꯁꯨ ꯍꯧꯒꯠꯇꯦ꯫ ꯍꯣꯏ ꯏꯕꯨꯡꯅꯦ, ꯂꯥꯛꯆꯔꯦ꯫ ꯍꯌꯦꯡꯈꯩꯗꯤ ꯉꯟꯅ ꯍꯧꯒꯠꯆꯔꯒꯦ꯫ ꯅꯠꯇꯦꯅꯦ ꯊꯦꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎꯆꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯨꯕꯣ? ꯃꯤꯍꯨꯟꯒ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯏꯕꯨꯡ, ꯎꯆꯤꯒꯤ ꯃꯌꯥ 2ꯗꯣ ꯌꯥꯝꯅ ꯀꯤꯌꯦ, ꯏꯇꯨꯝ ꯍꯦꯛ ꯇꯨꯝꯈꯩ ꯂꯩꯕꯗꯣ꯫ ꯑꯗꯣ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ, ꯆꯥꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯥꯡꯕꯅ ꯊꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯦꯝꯕꯤ, ꯏꯕꯨꯡ ꯄꯦꯜꯂꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟ ꯂꯩꯇ꯭ꯔꯕꯁꯨ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯏꯕꯨꯡ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ꯫
ꯎ ꯁꯨꯕ ꯃꯤꯅꯤꯅ ꯏꯕꯨꯡꯁꯦ ꯃꯤꯅ ꯊꯕꯛ ꯁꯨꯅꯕ ꯀꯧꯔꯛꯏ. ꯑꯗꯨꯅꯅꯦ ꯌꯨꯝꯁꯦ ꯅꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ. ꯏꯕꯨꯡ, ꯀꯩ ꯊꯕꯛꯅꯣ? ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯑꯁ, ꯏꯕꯨꯡ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯣ? ꯊꯦꯝꯕꯤ, ꯏꯕꯨꯡꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯃꯥꯒ ꯆꯥꯃꯤꯟꯅꯔꯝꯃꯣ. ꯑꯗꯨꯒꯅꯦ, ꯁꯦ, ꯈꯨꯗꯣꯞꯁꯤ ꯁꯤꯖꯤꯜꯂꯨ. ꯏꯆꯟꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯈꯨꯗꯣꯞꯁꯤ ꯌꯦꯡꯂꯒ ꯆꯥꯎꯀꯣ. ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯁꯦ ꯅꯅꯥꯛꯇ ꯂꯩꯔꯤ ꯈꯟꯅꯕ. ꯑꯁꯨꯝꯅ ꯊꯦꯝꯕꯤꯔꯝꯃꯤ. ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯌꯥꯡꯕ ꯃꯁꯥꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯌꯦꯞꯂꯗꯨꯅ ꯁꯦꯜ ꯃꯠꯄ ꯊꯕꯛ ꯁꯨꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯈꯔ ꯂꯥꯟꯊꯔꯛꯄꯒ ꯌꯧꯔꯛꯂꯝꯃꯤ. ꯌꯥꯡꯕ ꯌꯨꯝꯕꯨꯗꯨꯕꯨ ꯀꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯂꯛꯈꯤ. ꯑꯗꯨꯒ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯪꯖꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯌꯥꯡꯕꯅ ꯊꯥꯡ ꯁꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝꯗ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯃꯟꯕꯗꯒꯤ ꯄꯤꯒꯦ ꯍꯥꯏꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯕꯅ ꯁꯦල් ꯑꯗꯣ ꯊꯝꯐꯝ ꯐꯥꯎꯕ 마수 ꯏꯟꯅꯔꯛꯈꯤ. ꯁꯦꯜ ꯊꯝꯂꯤꯕ ꯎꯄꯨꯗꯣ ꯃꯄꯨꯗꯨꯅ ꯍꯥꯡꯗꯣꯛꯂꯝꯃꯤ. ꯌꯥꯡꯕꯅ ꯃꯄꯨꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯐꯤꯗꯨꯗ ꯍꯥꯞꯂꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯤ ꯑꯗꯣ ꯄꯣꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯇꯕ ꯃꯄꯨꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯀꯛꯊꯠꯈꯤꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯄꯨꯗꯣ ꯀꯟꯅ ꯂꯥꯎꯔꯛꯈꯤ. ꯌꯥꯡꯕꯁꯨ ꯃꯐꯝꯗꯣ ꯊꯥꯗꯣꯛꯂꯒ ꯀꯟꯅ ꯆꯦꯟꯈꯤ. ꯑꯁꯨꯝꯅ ꯃꯤꯐꯠꯇ ꯅꯨꯄꯥꯗꯣ ꯃꯥꯒꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯗꯣ ꯀꯧꯗꯨꯅ ꯌꯥꯡꯕꯕꯨ ꯐꯥꯎ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯌꯥꯡꯕꯕꯨ ꯐꯥꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ. ꯅꯤꯡꯊꯧꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯌꯥꯡꯕꯕꯨ ꯐꯥꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯅꯕ ꯊꯤꯔꯕꯁꯨ ꯐꯥꯕ ꯉꯝꯂꯝꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯣꯏꯔꯤꯕ ꯇꯣꯟꯗꯣꯟꯕꯨ ꯅꯤꯡꯊꯧꯅ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯐꯝꯅꯥꯏꯕ, ꯑꯩꯒꯤ ꯏꯃꯣꯝꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯩꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯖꯔꯛꯂꯦ. ꯑꯩꯅꯁꯨ ꯃꯗꯨ ꯌꯥꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯅ ꯏꯃꯣꯝꯅ ꯃꯤꯒꯤꯗ ꯂꯩꯈꯤꯕꯗ ꯈꯨꯗꯣꯜ ꯄꯤꯅꯕ, ꯏꯃꯣꯝꯅ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯅꯤꯡꯊꯤꯖꯕ ꯀꯥꯡꯊꯣꯜ 4 ꯑꯗꯨꯒ ꯏꯃꯣꯝꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯄꯥ ꯑꯩꯅ ꯍꯥꯞꯀꯗꯧꯔꯤ. ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯤꯖꯕ ꯎꯄꯨ 10 ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯁꯤ. ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯈꯨꯠꯍꯩꯕ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯊꯤꯗꯨꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯁꯤꯗꯣ ꯐꯝꯅꯥꯏꯕ. ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯅꯛꯅ ꯑꯃ ꯂꯩꯔꯦꯗꯣ. ꯏꯅꯤꯡꯊꯧ, ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯏꯅꯤꯡꯊꯧ. ꯐꯝꯅꯥꯏꯕ, ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯅꯍꯥꯛꯀꯤ ꯀꯔꯤ ꯀꯔꯤ ꯁꯥꯕ ꯌꯥꯎꯈ꯭ꯔꯦ? ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯎꯒꯤ ꯎꯄꯨ 5 ꯈꯨꯗꯣꯜ ꯄꯤꯔꯛꯈꯤ. ꯎꯄꯨꯁꯤꯡꯗꯣ ꯏꯅꯤꯡꯊꯧ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ. ꯃꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯅꯅꯥꯏꯗꯤ ꯎꯄꯨꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯗꯣ ꯎꯄꯨ ꯌꯦꯡꯕ ꯐꯝꯅꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯐꯝꯅꯥꯏꯕꯒꯤ ꯀꯥ ꯌꯧꯔꯕꯗ ꯐꯖꯕ ꯃꯌꯦꯛ ꯀꯌꯥꯅ ꯅꯤꯡꯊꯤꯖꯅ ꯌꯦꯛꯂꯕ ꯍꯛꯂꯕ ꯎꯄꯨ 5ꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯝꯃꯤ. ꯎꯄꯨꯗꯨꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯆꯤꯊꯕ ꯇꯧꯗ ꯌꯦꯡꯍꯜꯂꯝꯃꯤ. ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯗ ꯎꯄꯨ ꯁꯥꯔꯤꯕ ꯅꯨꯄꯥꯁꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯐꯝꯅꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯐꯝꯅꯥꯏꯕ, ꯀꯔꯤ ꯑꯃꯨꯛ ꯀꯥꯎꯔꯕꯒꯦ ꯍꯥꯏꯌꯨꯗꯅ. ꯏꯅꯤꯡꯊꯧ, ꯎꯄꯨ ꯑꯁꯤ ꯁꯥꯔꯛꯈꯤꯕ ꯃꯤꯁꯛꯇꯣ ꯐꯪꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ. ꯅꯨꯄꯥ ꯑꯗꯨꯅꯅꯤ ꯍꯟꯗꯛ ꯅꯨꯄꯥ ꯑꯃ ꯃꯈꯨꯠ ꯀꯛꯈꯤ ꯍꯥꯏꯕꯗꯣ. ꯅꯨꯄꯥꯗꯣ ꯐꯥꯅꯅꯕ ꯂꯥꯟꯃꯤ ꯊꯥꯗꯣꯛꯂꯤꯕꯗꯨꯅꯤ. ꯃꯍꯥꯛꯇꯣ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧ. ꯅꯤꯡꯊꯧꯅ, ꯐꯝꯅꯥꯏꯕ, ꯑꯗꯨ ꯑꯗꯥ ꯇꯣꯛꯈ꯭ꯔꯣ. ꯃꯍꯥꯛꯄꯨ ꯅꯍꯥꯛꯅ ꯄꯨꯔꯛꯇꯨꯅ ꯏꯐꯝꯗ ꯁꯤꯟꯅꯧ. ꯃꯍꯥꯛꯀꯤ ꯃꯔꯥꯟꯗꯣ ꯑꯩꯅ ꯉꯥꯛꯄꯤꯒꯅꯤ. ꯑꯁꯨꯛ ꯈꯨꯠꯍꯩꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯔꯥꯟꯕ ꯇꯧꯔꯝꯒꯅꯤ ꯊꯥꯖꯗꯦ. ꯌꯦꯡꯉꯨ, ꯎꯄꯨ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯋꯥꯈꯜꯂꯣꯟ ꯈꯪꯕ ꯉꯝꯃꯤꯅꯦ. ꯍꯣꯠꯅꯕ ꯀꯟꯕ, ꯏꯪ ꯇꯞꯄ ꯃꯤꯁꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯗꯣ ꯐꯝꯅꯥꯏꯕ, ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯍꯥꯛꯅ ꯊꯨꯡꯍꯜꯂꯨ. ꯅꯍꯥꯛꯀꯤ ꯃꯅꯥ ꯑꯩꯅ ꯆꯥꯎꯅ ꯄꯤꯒꯅꯤ ꯐꯝꯅꯥꯏꯕ. ꯐꯝꯅꯥꯏꯕꯁꯨ ꯍꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤ 2 ꯇꯧꯗꯨꯅ ꯐꯝꯅꯥꯏꯕꯗꯨ ꯌꯥꯡꯕꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ. ꯑꯃꯔꯣꯝꯗꯅ ꯌꯥꯡꯕ ꯍꯤꯞꯂꯝꯕꯅꯤ. ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤ 3ꯗꯣ ꯂꯥꯛꯄ ꯎꯕꯗꯒꯤ ꯊꯦꯝꯕꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ.
ꯌꯥꯡꯕꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯒꯤ ꯂꯧꯕꯨꯛꯇ ꯂꯣꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯐꯝꯅꯥꯏꯕꯗꯨꯅ ꯌꯥꯡꯕꯒꯤ ꯌꯨꯝ ꯈꯪꯕꯅꯤꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡ ꯆꯪꯂꯒ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯌꯥꯡꯕꯕꯨ ꯎꯗꯦ ꯈꯪꯗꯦ ꯉꯥꯛꯇ ꯍꯥꯏꯔꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯆꯠꯂꯒꯦ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯦꯝꯕꯤꯅ ꯈꯔ ꯂꯥꯞꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕꯗꯣ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯇꯨꯅ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯀꯔꯤꯅꯣ ꯅꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯃꯕꯨꯛ ꯐꯈ꯭ꯔꯕ ꯊꯕꯛ ꯐꯈ꯭ꯔꯕ ꯌꯥꯡꯕꯕꯨ ꯈꯪꯗꯦ ꯎꯗꯦꯗ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯍꯥꯛ ꯃꯥꯡꯕ ꯌꯥꯕ ꯃꯤꯁꯛ ꯅꯠꯇꯦꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯔꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯨꯍꯣꯡꯕꯗ ꯄꯨꯈꯤꯅꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯁꯥꯅꯕꯒꯤ ꯃꯍꯥꯛꯄꯨ ꯊꯤꯕꯅꯤ꯫ ꯃꯍꯥꯛ ꯐꯥꯒꯦ ꯄꯨꯟꯒꯦ ꯍꯥꯏꯕꯒꯤ ꯊꯤꯕꯁꯨ ꯅꯠꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯊꯦꯝꯕꯤꯅ ꯊꯥꯖꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯈꯪꯗꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯦꯝꯕꯤꯅ ꯌꯥꯡꯕꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯡꯕꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯔꯝꯂꯒꯅ ꯀꯝꯗꯧꯕ? ꯑꯃꯔꯣꯝꯗ ꯑꯁꯨꯝꯅ ꯃꯤꯔꯣꯠꯀꯨꯝ ꯂꯩꯕ ꯑꯁꯤꯁꯨ ꯌꯥꯡꯕ ꯌꯥꯝꯅ ꯋꯥꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯊꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯦꯝꯕꯤ, ꯅꯍꯥꯛꯀꯤ ꯄꯥꯎ ꯑꯁꯤꯅ ꯆꯨꯝꯂꯕꯗꯤ ꯅꯕꯨꯡ ꯑꯋꯥꯕ ꯇꯥꯔꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯩꯁꯨ ꯏꯈꯣꯡꯅ ꯊꯣꯡꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯏꯔꯥꯟ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯤꯔꯣꯠꯀꯨꯝ ꯍꯤꯡꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯁꯨ ꯃꯌꯥꯛ ꯆꯝꯂꯛꯂꯦꯗꯣ ꯏꯆꯟ꯫ ꯅꯨꯄꯥꯅꯤ, ꯅꯕꯨꯡꯁꯨ ꯊꯧꯅꯥ ꯂꯩꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯒꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯄꯨꯁꯨ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ." "ꯏꯕꯨꯡ, ꯋꯥꯕꯨꯗꯤ ꯋꯥꯗꯤꯌꯦ, ꯑꯗꯣ ꯆꯠꯄꯤꯈꯤꯅꯣ꯫ ꯏꯕꯨꯡꯕꯨ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯣꯠꯄꯤꯒꯅꯤꯌꯦ꯫ ꯏꯆꯟ, ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯀꯔꯝꯅ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯒꯅꯤ? ꯃꯈꯣꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯐꯥꯔꯕꯗꯤ ꯑꯩ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯏꯁꯥꯅ ꯆꯪꯖꯔꯕꯗꯤ ꯏꯔꯥꯟ 100 ꯂꯩꯔꯕꯁꯨ ꯑꯃꯗꯤ ꯉꯥꯛꯄꯤꯒꯗꯧꯔꯤꯕꯅꯤ." "ꯐꯔꯦ, ꯏꯕꯨꯡꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯣꯏ꯫ ꯏꯕꯨꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯒꯅꯤ ꯏꯕꯨꯡ꯫ ꯏꯕꯨꯡ ꯍꯜꯂꯛꯂꯒ ꯆꯥꯛ ꯏꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯆꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯊꯦꯝꯕꯤꯗꯣ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯋꯥꯖꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯊꯦꯝꯕꯤꯅ ꯌꯥꯡꯕꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯒꯤꯅꯤ꯫ ꯀꯣꯅꯨꯡꯗ ꯆꯠꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯒꯅꯤ ꯈꯟꯖꯔꯨꯕꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯕꯗꯣ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯀꯣꯅꯨꯡ ꯌꯧꯔꯛꯈꯤ꯫ ꯌꯥꯡꯕꯗꯣ ꯆꯦꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯁꯥꯗꯨꯁꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯎ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯕꯨ ꯀꯧꯗꯨꯅ ꯌꯥꯡꯕꯕꯨ ꯇꯔꯥꯝ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯌꯥꯡꯕꯕꯨ ꯍꯔꯥꯎꯍꯜꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯐꯖꯕ ꯃꯑꯣꯡꯗ ꯁꯥꯕꯤꯅꯕ꯫ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯇꯣꯟꯗꯣꯟꯅ ꯌꯥꯡꯕꯕꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯌꯥꯡꯕꯗ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯍꯥꯞꯈꯤꯅꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯐꯝꯅꯕ ꯄꯣꯊꯥꯅꯕ ꯑꯃꯗꯤ ꯃꯃꯣꯝꯒꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯆꯩ ꯊꯝꯅꯕ ꯃꯈꯜ ꯁꯨꯅ ꯁꯥꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯌꯥꯡꯕꯒꯤ ꯃꯔꯥꯜ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯡꯕꯅ ꯃꯈꯨꯠ ꯀꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯋꯥ ꯁꯦꯡꯗꯣꯛꯅꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯁꯦꯜ ꯄꯤꯈꯤꯗꯕ ꯑꯃꯗꯤ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗꯒꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯌꯥꯡꯕ ꯃꯔꯥꯜ ꯂꯩꯇꯦ, ꯃꯈꯨꯠ ꯇꯠꯄ ꯅꯨꯄꯥꯗꯨꯅꯤ ꯃꯔꯥꯜ ꯂꯩꯔꯤꯕꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥ ꯁꯦꯡꯗꯣꯛꯅꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯌꯥꯡꯕꯒꯤ ꯈꯨꯜꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯌꯥꯡꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯈꯔꯗꯨꯒ ꯊꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯗꯨꯅ ꯊꯦꯝꯕꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕꯤꯗꯣ ꯑꯋꯥꯕ ꯀꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯌꯥꯡꯕ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯨꯍꯣꯡꯕꯗ ꯄꯨꯈꯤꯒꯗꯧꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯌꯥꯡꯕꯒꯤ ꯃꯊꯧꯅꯥ ꯑꯃꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯍꯦꯛ ꯎꯕꯗ ꯃꯤꯅ ꯄꯥꯝꯒꯗꯧꯕ, ꯌꯦꯡꯅꯤꯡꯒꯗꯧꯕ, ꯀꯜꯂꯛꯀꯗꯧꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯤ꯫ ꯎꯄꯨꯒꯤ ꯃꯃꯥꯏ ꯈꯨꯗꯤꯡꯗ ꯃꯌꯦꯛ ꯃꯥꯡꯂꯔꯣꯏꯗꯕ ꯃꯆꯨꯅ ꯌꯦꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯎꯄꯨꯒꯤ ꯊꯣꯡ ꯈꯨꯗꯤꯡꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯁꯥꯒꯤ ꯁꯛꯇꯝꯁꯤ ꯍꯛꯇꯨꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯌꯥꯡꯕꯁꯨ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯝꯅꯃꯛ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯦꯜꯂꯕ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯡꯕ, ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯤ꯫ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯀꯥꯎꯔꯣꯏꯀꯣ꯫ ꯅꯍꯥꯛꯀꯤ ꯃꯤꯡꯒ ꯊꯕꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯁꯤꯗ ꯊꯕꯛ ꯈꯨꯗꯤꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯅꯍꯥꯛꯅ ꯑꯗꯨꯝ ꯌꯥꯡꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯊꯧꯅꯥꯁꯦ ꯇꯁꯦꯡꯅ ꯊꯥꯒꯠꯂꯤ ꯑꯩꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯅ ꯑꯋꯥꯃꯟ ꯄꯤꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯕꯨ ꯀꯧꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ ꯂꯧꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯌꯥꯡꯕꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯔꯒ ꯁꯅꯥ ꯂꯨꯄꯥꯗꯣ ꯌꯥꯡꯕꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕ ꯌꯥꯎꯍꯟꯈꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯃꯁꯨ ꯌꯥꯡꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯁꯤꯖꯤꯟꯅꯅꯕ ꯄꯤꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯌꯥꯡꯕꯕꯨ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯌꯥꯡꯕꯕꯨ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯊꯤꯜꯂꯛꯄ ꯎꯕꯗ ꯊꯦꯝꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯌꯥꯡꯕꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯐꯥꯎ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯣꯏꯔꯛꯈꯤ꯫ ꯌꯥꯡꯕꯅ ꯈꯨꯟꯖꯥ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯌꯥꯡꯕꯕꯨ ꯊꯦꯝꯕꯤꯒ ꯂꯨꯍꯣꯡꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯠꯍꯩꯕ ꯎ ꯁꯨꯕ ꯌꯥꯡꯕꯗꯣ ꯑꯋꯥꯕꯒꯤ ꯄꯜ ꯂꯥꯟꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫